Chief Minister N. Biren Gi JIRIBAM Khongchatka Mangoinana ngarang June gi tang tarada JIRIBAM tamna khongshan khiba security kangbu aduda kuki khulai paiba khutpu kharana attack torakpadagi CM gi convoy team gi mioi ama soklaga laikat na khare haukhiba numit khara asida kuki militant sing aduna JIRIBAM district ta landa silakpadagi tamthina district asida awaba nanglibani Thodok asiga mari lainana irang thokliba JIRIBAM district ta Chief Minister N. Biren na yangshin khongchat ama chatnabagi damakta sem saba oina mahaki security advance team ama han thakhibani masida KNF ni haina chingnaba kuki militant gi kangbu kharana ambush torkhibani JIRIBAM gi damakta khongshan khiba CM gi advance security team madu Imphal JIRIBAM National Highway 37 gi Kotlen Joramdai ti laijang khunmanakta khulai matik chana pairaba kuki militant sing aduna attack torakpada soktuna Ras Medicity Hospital da laying chathariba Moirang Them Ajaski Haksangi fibam Chief Minister N. Biren chattuna yengshin khre Matau asum tauna handak JIRIBAM da thokliba tamthiraba thodok amadi inau nauna CM gi convoy da attack torakpa asina mai hauna sauraba CM Biren haiki aikhoi masel ni wakhal taminaraga hanagi amuk fibam da halakani haina khalamani adubu usit thawoidabagi mawong kaya toraklabanina laibak asida low level lamdamni haibasi mayak shengna unnaba sem sare haina Chief Minister N. Biren na phongdokhi JIRIBAM da haujik oiriba fibam asina maram oiraga JIRIBAM gi tongan ba mioi chatruk henna haukhiba numit marini asida Assam gi Kasar da tongan ba mafam singda changjafam lawraga leiri lanjenariba singatugi marakta makhoi ayamba Kasar gi maitei singa namna taba Lakhipur gi area da leiri Nakan namaromda JIRIBAM da awa masha nanglaba lanjenraga lakliba tongan ba mioi singna leiriba relief camp singda thaknaba afaba ising phangdabagi chauna awaba amasu mayuknari henna khudung chadaba amana haujik relief camp singda tangjaraga leiriba mioi kaya sigi marakta miro labi nupi kaya ama angang macha kaya ama ahal oiraba kumpuraba laina leiraba ahal kaya amasu yauri aduga haujik ahal oiraba mioi kaya amasu anaba yaurakle ana layengi lamda kudung chaba amata haujik phawbagi oina phangba leitri masigi kudung chadaba mayamasi matam chana laingak na miyang changbiba chungani Imphal dagi kilometer 213 rom lapna leiba JIRIBAM da su nongmudi soidana furup ki irang asi soidana yaurakpi yai haibagi mipainaba kaya ama ngalingai matamdagi adum leiraklabani mamangda kuki zona maitei singda kaihoba manba thodok khara su thokhrabani Jirigi mayo lamdagi haidoklaga chingkhong chingjada nakna leiba mafam kaya amada khundaba maitei singi mathakta matam amada hekta kuki zona attack torakpa yai haibagi chingnabasu hanadagi hauna adum leirakhrabani masida oirakpa yaba fibam masi state ki sarkarna hana mangjaunana adum khangduna lakhidaba natte matam gi oina Chief Minister gi office na mari leinaba singaduda mathau taba instruction kaya amasu adum piraga lakhi haukiba matam kharagi mamangda Churuchan prolomdagi kuki jogi khulai paiba mioi chani henna JIRIBAM tamna changsilakhre haibagi pau ama phangmadagi Chief Minister gi office na mari leinaba singaduda security gi akanba section thorang kaya ama lokhatnaba pautak pi khiba laikhi JIRIBAM district ta Kanglup ki irang asi thoktanabagi damakta district ki administration district police Assam Rifles CSO gi lup kaya amagi mihut ching amadi community gi lochingba sing yauna peace committee ama semlaga irang asibu laktanabani haina kanna hotnaringai gi matam masida Sarat Kumar gi tamthiraba mihat asi tholakpaga loinana haujik JIRIBAM da Kanglup ki tamthiraba irang asi chapchana yaure makha tana misi mina amasung amangata kaya ama thokloi haningai leite JIRIBAM district ta haujik lairiba security force ki strength asisu aduki matik chaba haibadu oidri security force ki award pa laibadagi khulai paiba kukijo gi mi singna lamtai khunau da laiba maitei gi yum kaya ama mai tharaga amangata thukhan mangam khiwani kukijo na mai thabada police ki outpost phauba yaukhrwani maduna irang lakshinaba haujiksu ahenba security force ki mathau tari makha tana ahenba security forcing thajinpham thoi JIRIBAM asi tongan ba furup kaya marumna pullaga khundaminaba state asigi khwaidagi pikpa district amani chaurakna mioi
लिसिंग निफु हुमदोई मथक्ता खुंदाबा अदुगा स्क्वायर किलोमीटर चन्नीगा कुंथ्रागा निथोई खक पाक चाउबा अपिकपा मफम अमनी अंगनबा मतमदगी हौरगा जिरीबाम असी मणिपुरगी एडमिनिस्ट्रेशन की मखादा लेरमदबा मतंग फावबा याउखी ब्रिटिश इंडिया की मतमदा मणिपुरी सिंगना बाराक तंपाक की सरुक खरा लौशिंदुना लैखिबा मफम अदु मखोइना पिथोकहल्लगा जिरीबाम असी मणिपुरगी सरुक अमा ओइना ओनखिबनी हाइनै मफम असिदा खुंदारिबा फुरुप सिंगी मनुंगदा स्टेट असिदा मतम अमदा संलखिबा बेंगाली मुस्लिम अमदी बेंगाली हिंदू अनिगी अपुनबा मिशिंगना अतै फुरुप सिंगदगी मिशिंग हेली मैतैसु जिरीबामदा माइनॉरिटी ओइ अदुबु कुकी अमदी अतै अपिकपा फुरुप सिंगदगी मैतै सिंगना मसिंग खरा अदुम हेली पॉलिटिकल की मियंगदा येंगबा तारगदी मतम अमदा बेंगाली सिंगी मिरेप अमत्ता थोरखिदे अदुबु हौजिक्ति मखोइगी मिरेप थोरखरे मिसिंगदा नत्रगना बोटर की मसिंगदा मखोइना अतै फुरुप सिंगदगी हेनबनिना जिरीबाम की मिहुत अमा ओइना खलकपदा बेंगोली न चाउना माइ पाकपा हाइबसी अयाम्बा मतमदा थोकलगनी सुपना खक्तंगी असेंबली केंद्र अमखक लैबा जिरीबामबु करिगिदमक्ता ममांगी सरकारना डिस्ट्रिक्ट अमा ओइना ओहेलमनो हाइबा तारगदी मफम अदुगी फिबम अमसुंग स्टेट असिगी मरु ओइबा येंगलगनी इम्फाल फावबदा रेल लंबी यौरकपदा तंगाई फदबा पोटलमसिंग जिरीबाम फावरगा पुसिलकपा अमसुंग असमगा लोनबा यामना मरु ओइबा टाउन अमा ओइबनिना मफम असी मणिपुरगिदी थवाइदगिसु थवाइनि मरम असिना जिरीबाम असी इरांग थोकंदबा सौखतपा मफम अमा ओहेनबा हाइबसी मणिपुरगी सरकारगी पांदम अमनि मसिगिदमक्ता तोखाइबा सिक्यूरिटी की सेक्शन थौरांग कया अमा अमसुंग तोंगान तोंगानबा मेकानिज्म सेमलगा लेरमगनी सेक्शन थौरांग सिंग अदु सही अमा हेलबा कांगलुप की इरांग असिगा चुसिनबरा हाइबा अदुसु नहाना यंगसिनबगी तंगाई फदबसु लेख्रबनी जिरीबाम हाइरिबा मफम असिदा खुंदारिबा मैतै सिंग असि मसिंग यामदे हाइबा तारगसु लेफम चाफम येंगबा तारगदी कुकी सिंगना पुंगोय कोइसिनबा अमसुंग अतोपा डिस्ट्रिक्ट सिंगदगी खुटलाय पाइबा कुकी मयाम अमा चंगसिलकलगा एटेक तौरकपदा मैतै सिंगदी मखोइगी मयुम मकै सिंग थादोक्तुना लांजेनबा नतना पांबै अमत्ता लैरोय मतंग स्वासिदा हाइनिंगलिबा असि कुकी सिंगना जिरीबाम असि पाइनबा होनबा अमदी मखोइगी मखादा थमनबा होनरकपा असि मतम कुइरे मखोइगी मपांगल असि सागतनबा मरुप सारगा लैसिलकपा अदु डिस्ट्रिक्ट की ऑथोरिटी अमसुंग मणिपुर की सरकारना खंखिदे हौजिक्ति जिरीबाम असि मोरेगा चप मानरकदौरे जिरीबामदगी मैती तकथोकपा थिंगनबगिदमक्ता लैंगाकी अखन्नबा मियंग चंगहनिंगी मणिपुर की मियामसु लैंगाकता मतिंग पांगबा चुमगनी।